ꯁꯣꯝꯗꯅ ꯖꯣꯂꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯗꯣꯏꯅ ꯏꯕꯦꯝꯃ ꯁꯦ ꯁꯥꯎꯈꯤꯅꯣꯃꯤ ꯅꯪꯕꯣ, ꯀꯩꯒꯤꯅꯣꯃꯤ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯖꯣꯂꯤꯕꯨ ꯊꯦꯝꯕꯤꯔꯛꯏ꯫ ꯖꯣꯂꯤꯅ ꯀꯩꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣꯕ? ꯑꯩꯅ ꯒꯥꯔꯤ ꯑꯃꯇ ꯄꯤꯌꯣ, ꯊꯕꯛ ꯑꯃꯇ ꯆꯠꯀꯦ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯤꯁꯦ? ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯆꯠꯄꯗ ꯄꯥꯕꯨꯡꯅ ꯊꯤꯡꯂꯤꯁꯦ? ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯕ? ꯑꯁꯨꯝꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏꯅ ꯑꯗꯨꯕꯨꯕ ꯏꯕꯦꯝꯃ ꯐꯖꯅ ꯍꯥꯏꯅꯔꯒꯦ, ꯏꯅꯝꯃꯅ ꯒꯥꯔꯤꯗꯣ ꯂꯧꯕꯤꯒꯦꯕ, ꯁꯥꯎꯔꯅꯨꯁꯦ꯫ ꯖꯣꯂꯤꯅ ꯌꯥꯔꯦ ꯑꯩ ꯄꯥꯝꯗꯦ, ꯃꯤꯉꯣꯟꯗ ꯍꯥꯏꯖ ꯅꯣꯟꯖꯔꯒ ꯂꯧꯕꯗꯣ ꯄꯥꯝꯗꯦ, ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯡꯍꯟ ꯍꯜꯂꯛꯑꯔꯣꯏ꯫ ꯑꯁꯨꯝꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯖꯣꯂꯤ ꯐꯤꯡꯅ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯊꯥꯗꯣꯏ ꯐꯅ ꯌꯥꯝꯅ ꯖꯣꯂꯤꯕꯨ ꯈꯝꯖꯤꯟꯖꯩ, ꯑꯗꯨꯕꯨ ꯖꯣꯂꯤꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯄꯥꯈꯠꯂꯗꯨꯅ ꯃꯅꯤꯗ ꯀꯣꯜ ꯇꯧꯏ꯫ ꯃꯅꯤ ꯀꯣꯜ ꯑꯗꯨ ꯐꯠ ꯄꯥꯏꯔꯛꯏ꯫ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯊꯥꯗꯣꯏꯅ ꯗꯥ ꯏꯕꯦꯝꯃꯗꯣ ꯒꯥꯔꯤ ꯄꯤꯌꯨ ꯌꯥꯗꯦꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦꯅꯦ, ꯗꯥꯅ ꯑꯝꯇ ꯊꯦꯝꯕꯤꯌꯣ, ꯄꯥꯕꯨꯡꯒ ꯁꯥꯎꯅꯗꯅ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏ ꯀꯥꯏꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯃꯅꯤꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯟꯒꯅꯣ, ꯅꯁꯥꯗꯣ ꯆꯦꯛꯁꯤꯟꯒꯗꯕꯅꯦ, ꯑꯩ ꯏꯕꯦꯝꯃꯗꯣ ꯊꯦꯝꯂꯒꯦꯀꯣ꯫ ꯊꯥꯗꯣꯏꯅ ꯍꯣꯏ ꯗꯥꯅ ꯈꯔ ꯐꯅꯕ ꯊꯦꯝꯕꯤꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯖꯣꯂꯤ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯇꯤꯛ ꯋꯥꯉꯥꯡ ꯀꯝꯖꯥꯎꯁꯨ ꯍꯨꯜꯂꯦ, ꯃꯥꯅ ꯍꯥꯏꯈ꯭ꯔꯗꯤ ꯄꯥꯝꯈ꯭ꯔꯗꯤ ꯊꯨꯡꯗꯕ ꯌꯥꯗꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯊꯥꯗꯣꯏ ꯖꯣꯂꯤꯒꯤ ꯃꯅꯝꯃꯅꯤ, ꯖꯣꯂꯤꯕꯨ ꯁꯦꯟꯅꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯊꯥꯗꯣꯏ ꯊꯥ 3ꯃꯨꯛ ꯁꯨꯔꯛꯄꯒꯤ ꯃꯁꯥꯗꯣ ꯋꯥꯕꯒ ꯖꯣꯂꯤꯒ ꯁꯦꯟꯅꯕꯒꯗ ꯃꯁꯥꯗꯣ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯁꯖꯧ ꯖꯣꯂꯤ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯄꯥꯅꯤ꯫ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯔꯛꯄꯅ ꯁꯖꯧꯁꯨ ꯃꯥꯅꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯩꯕ ꯃꯤꯅꯤ꯫ ꯃꯅꯤ ꯆꯦꯛꯀꯣꯜ ꯑꯃꯒꯤ ꯃꯍꯥꯖꯣꯟꯅꯤ, ꯃꯕꯨꯛ ꯇꯞꯄꯤ, ꯃꯤꯅ ꯊꯥꯖꯒꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯁꯨ ꯃꯥꯅ ꯌꯥꯈꯤꯗ꯭ꯔꯕ ꯁꯥꯎꯈ꯭ꯔꯗꯤ ꯅꯨꯡ ꯑꯇꯦꯛꯄ ꯁꯝꯕ ꯌꯥꯗꯕꯒꯨꯝ ꯇꯧꯏ꯫ ꯖꯣꯂꯤ ꯌꯥꯝ ꯁꯥꯎꯅ ꯒꯥꯔꯗꯦꯟ ꯑꯃꯗ ꯐꯝꯂꯤ꯫ ꯃꯥꯂꯦꯝꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯣꯂꯤꯒꯤ ꯃꯅꯥꯛꯇ ꯐꯠ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯖꯣꯂꯤꯗ ꯍꯥꯏꯔꯛꯏ꯫ ꯖꯣꯂꯤꯅ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯉꯥꯡꯅꯈꯤꯕ ꯋꯥ ꯉꯥꯡꯒꯗꯕꯅꯦ, ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯅꯪ ꯉꯥꯏꯔꯛꯂꯤꯁꯦ ꯍꯥ? ꯑꯁꯨꯝꯅ ꯃꯥꯂꯦꯝꯗ ꯉꯥꯡꯂꯛꯏ꯫ ꯃꯥꯂꯦꯝꯅ ꯑꯗꯣ ꯁꯥꯎꯔꯅꯨꯕꯁꯦ, ꯉꯥꯟꯕꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕꯤꯔꯕꯅꯦꯕ, ꯏꯃꯥꯒꯤ ꯄꯣꯠꯐꯝꯗꯁꯨ ꯆꯪꯉꯛꯄꯅꯦ, ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕꯁꯦ, ꯁꯥꯎꯔꯅꯨꯕ꯫ ꯑꯁꯨꯝꯅ ꯖꯣꯂꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯖꯣꯂꯤꯅ ꯐꯔꯦ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ, ꯑꯗꯣ ꯅꯣꯏ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯨꯏꯅ ꯀꯩ ꯍꯥꯏꯔꯤꯕ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯥꯂꯦꯝꯅ ꯏꯃꯥꯅ ꯃꯔꯨꯞ ꯄꯩꯁꯥ ꯑꯝꯇ ꯂꯧꯔ ꯂꯥꯛꯑꯣꯅ ꯀꯧꯔꯛꯇꯅ ꯆꯪꯂꯨꯕꯅꯦ꯫ ꯖꯣꯂꯤꯅ ꯍꯣꯏ ꯑꯗꯣ ꯐꯔꯦ, ꯑꯩ ꯉꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯣꯏꯅꯤꯀꯣ, ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ? ꯃꯥꯂꯦꯝꯅ ꯀꯩ ꯋꯥꯅꯣꯅꯦ, ꯍꯥꯏꯌꯨꯅꯦ, ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕꯒ ꯌꯥꯎꯈ꯭ꯔꯕꯅꯦ꯫ ꯑꯁꯨꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯆꯦꯜꯂꯅꯤ, ꯅꯪ ꯑꯩ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯂꯦꯝ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯖꯣꯂꯤꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯀꯩꯅꯣ ꯖꯣꯂꯤ, ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯅꯪ ꯄꯨꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯖꯣꯂꯤꯅ ꯅꯪ ꯂꯥꯏꯔꯔꯦ, ꯅꯨꯡꯉꯥꯏꯔꯛꯄ ꯉꯥꯏꯈꯤꯅ ꯍꯥꯏꯔꯕ ꯅꯪꯒꯤꯁꯦ, ꯅꯨꯄꯥ ꯊꯣꯛꯇꯕ? ꯉꯁꯤ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯇ꯭ꯔꯕ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯁꯨꯛꯍꯟ ꯍꯜꯂꯣꯏ, ꯌꯨꯝꯗꯁꯨ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯔꯝꯃꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯥꯂꯦꯝꯅ ꯑꯁ ꯖꯣꯂꯤ, ꯅꯪꯁꯨ ꯈꯔ ꯈꯜꯂꯣ ꯀꯩꯗꯧꯕꯒꯦ, ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯖꯣꯂꯤꯅ ꯑꯣ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯍꯦꯜꯂꯦ ꯅꯠꯇ꯭ꯔꯥ? ꯐꯩ ꯐꯩ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯍꯥꯏꯔꯝꯃꯦ, ꯑꯗꯨꯅ ꯑꯩ ꯁꯤꯔꯨꯔꯒꯦ, ꯅꯪꯁꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯃꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯣꯂꯤ ꯐꯠ ꯍꯧꯒꯠꯇꯨꯅ ꯈꯣꯡꯊꯥꯡ ꯑꯃ-ꯑꯅꯤ ꯊꯥꯡꯕꯒ ꯃꯥꯂꯦꯝꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯖꯣꯂꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯐꯔꯛꯏ꯫ ꯃꯥꯂꯦꯝꯅ ꯐꯔꯦꯁꯦ, ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯖꯣꯂꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯖꯣꯂꯤ ꯍꯜꯂꯛꯇ꯭ꯔꯦ꯫ ꯁꯖꯧ ꯄꯥꯈꯠꯂꯦ꯫ ꯁꯥꯖꯧꯅ ꯍꯩ ꯏꯃꯧ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯗ ꯍꯪꯂꯛꯏ꯫ ꯊꯥꯗꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯄꯥꯕꯨꯡ, ꯗꯗꯥꯗ ꯈꯔ ꯊꯤꯔꯒ ꯊꯦꯝꯗꯨꯅ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯁꯥꯖꯧꯅ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗ, ꯍꯧꯖꯤꯛꯀꯥꯟ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯑꯩ ꯈꯪꯗ꯭ꯔꯦꯗ, ꯃꯃꯥ ꯃꯄꯥ ꯋꯥꯍꯟꯕ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏꯅ ꯈꯪꯗ꯭ꯔꯦꯗ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯍꯜꯂꯤꯕꯅꯦ, ꯁꯤꯗ ꯃꯥꯅ ꯄꯦꯟꯕ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯁꯥꯖꯧꯅ ꯑꯗꯨꯅꯤ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯆꯟꯕꯨ ꯁꯦꯟꯅꯕꯗ ꯋꯥꯖꯔꯕꯅꯦ, ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯅꯆꯟꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯏꯃꯧꯁꯨ ꯌꯥꯝ ꯋꯥꯖꯔꯕꯅꯦ꯫ ꯃꯁꯦ ꯑꯩꯅ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤ ꯍꯥꯏ ꯈꯟꯗꯨꯅ ꯀꯦꯊꯣꯛ ꯅꯧꯊꯣꯛꯅ ꯌꯣꯛꯄꯗ ꯌꯥꯝ ꯐꯠꯇ꯭ꯔꯦꯅꯦ, ꯑꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫
ꯁꯣꯝꯗꯁꯨ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯧꯖꯥꯜ ꯃꯆꯥ ꯃꯥꯂꯦꯝ ꯍꯜꯂꯛꯇꯕꯗꯨꯗ ꯃꯊꯥ ꯁꯥꯔꯦ꯫ ꯊꯧꯖꯥꯜꯅ ꯏꯟꯊꯣꯛꯄꯅꯤꯗ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯦꯅꯦ, ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯍꯟꯈꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜꯅ ꯌꯥꯔꯦꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯇꯣꯛꯄꯤꯔꯣ, ꯍꯟꯖꯤꯜꯂꯛꯆꯔꯖꯅꯤ, ꯃꯥꯁꯨ ꯌꯥꯗꯗꯨꯅ ꯊꯦꯡꯂꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦ, ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯝꯕꯥꯜ ꯉꯥꯟꯕꯗ ꯌꯦꯡꯂꯛꯄꯗ ꯉꯥꯟꯕ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯏꯆꯥꯇꯣꯝꯕ ꯆꯣ ꯇꯨꯝꯂꯨꯔꯣꯅꯦ, ꯃꯃꯥꯒ ꯕꯕꯥꯒ ꯅꯪ ꯇꯥꯆꯧꯍꯜꯂꯛꯄ ꯉꯥꯏꯈꯤꯒꯦꯀꯣ꯫ ꯉꯥꯟꯕꯅ ꯑꯩ ꯇꯨꯝꯅꯤꯡꯗꯦ, ꯏꯃꯥ ꯇꯥꯆꯧ ꯂꯥꯛꯑꯒ ꯇꯨꯝꯃꯤꯟꯅꯔꯒꯦ, ꯏꯊꯟꯇ ꯇꯨꯝꯕꯗꯣ ꯀꯤꯖꯩꯌꯦ꯫ ꯊꯧꯖꯥꯜꯅ ꯆꯣ ꯃꯃꯥ ꯏꯆꯥꯇꯣꯝꯕꯒ ꯅꯪꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤꯟꯅꯔꯣ, ꯑꯩ ꯃꯥꯂꯦꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄ ꯉꯥꯏꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯃꯆꯥ ꯉꯥꯟꯕꯕꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯧꯖꯥꯜꯅ ꯑꯆꯧꯕ ꯅꯪꯁꯦ ꯏꯟꯊꯣꯛꯄꯅꯤꯗ, ꯅꯅꯥꯎꯅ ꯅꯃꯥꯅ ꯅꯄꯥꯅ ꯋꯥꯔꯝꯒꯅꯤ, ꯅꯨꯡꯁꯥ ꯊꯤꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯗꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯊꯧꯖꯥꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯁꯥ ꯅꯣꯝꯃꯛꯏ꯫ ꯊꯧꯖꯥꯜ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯤꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯖꯥꯜꯅ ꯏꯕꯨꯡꯉꯣ ꯀꯩ ꯂꯩꯔꯒꯦ, ꯅꯇꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯅꯤꯄꯥꯗꯨꯅ ꯄꯥꯕꯨꯡ ꯚꯥꯏ ꯃꯥꯂꯦꯝꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯦ꯫ ꯊꯧꯖꯥꯜ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯋꯥꯏ ꯁꯠꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯊꯧꯖꯥꯜꯅ ꯏꯕꯨꯡꯉꯣ ꯅꯇꯥꯎꯗꯨꯕꯨ ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯅꯤꯄꯥꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯍꯧꯏ ꯄꯥꯕꯨꯡ, ꯑꯩ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯊꯧꯖꯥꯜꯅ ꯑꯣ ꯅꯪꯕꯨ ꯗꯥ ꯀꯨꯃꯥꯔꯒꯤ ꯃꯆꯥ ꯑꯣꯏꯔꯦ, ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯍꯥꯜꯂꯝꯃꯣ ꯈꯔ, ꯑꯩ ꯅꯃꯥꯒ ꯂꯥꯛꯑꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯅꯤꯄꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ꯫ ꯊꯧꯖꯥꯜ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯊꯧꯖꯥꯜꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯆꯧꯕ ꯅꯪꯁꯦ, ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯕꯨ ꯀꯔꯝꯅ ꯂꯨꯍꯣꯡꯗꯣꯏꯅꯣ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯧꯖꯥꯜ ꯋꯥꯖꯔꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯊꯧꯖꯥꯜ ꯃꯆꯥꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯨꯃꯥꯔ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ꯫